Rolling MLA sing Delhi da mu kauksilakli ngasi ayama sangnagadauri state asida lengak sembagi wafam ngang duna leiringai serekta anoba lengak sembagi mari leinana state asigi ruling party gi MLA sing laktiba February ani gi nukthul pung ani gi mamangda Delhi da laknaba party gi high command kauksilakli pauksi amna phang paw ma da party gi high command party gi president gi kuthang da MLA sing Delhi da laknaba khangalakhi bani BJP ki North East in charge oriba summit partner su MLA sing da personal oina phone tawduna mifam masida sarugyana bakhangalakli ngasi MLA ama Delhi gidam impal thadokla ba yai haba wafam spouse na makhatari nakala moramda lakliba February mari natragana mangada Commerce and Industry Union Minister Piyush Goyal state asida lakani loinana lockdown da February mari natragana mangada pangthunaba CM sariba thoron sarugyagan hari Pakistan lanmina tuan mafam da operation sathaduna terrorist humdra hatkri Pakistan lanmina leba adugi tuan mafam na satakhibu operation singda Balochistan Liberation Army BLA gi kedar yauna terrorist humdra hatkri terrorist singa duna tuan mafam taragani thoida security force law enforcement agency amasu misam singda landara khraba matungda lanmina operation sathaduna terrorist singa du hapangam khibani hari official singna phungdok pudug matungina Pakistan gi Balochistan province ta terrorist singna tuan mafam taragani thoide security force yauna misam singda landadu satharkibani security force ki maikai degi di operation sathabada terrorist samagani pan hatpangam ki haina phungdorakhi adumoina mak Balochistan province ki chief minister Sarfraz Buktina tweet tawakpar irai numiki numidang degi thangjagi numidang wairam phawbu satakhibo operation aduda terrorist humdra hatki haina phungdorakibani Federal Minister na thamla ko gorolamada Gwadar da hatkraba terrorist singa du Balochistan Liberation Army BLA gi kedar singna hari security force na satraki operation da terrorist nifuga matoi hatkraba matungda laiba du gi security personnel tarasu khuthokna bada lekhitabani hari thawdor sagol senama sum irai gi marakta province adura laiba Panjagur amasum Haranaid nakalani gi marakta khuthokna bada lekhitabani Balochistan lainga ki wangang loi Shahid Brindana terrorist singna Quetta Gwadar Makram Hab Saman amasum Nasirabad yauna tuan mafam kyadigi security force amasum misam singda landara khibani hari Federal Information Minister Ataulana Zio News Channel security force na operation sathabada personal tara lekhidre haibu confirm oiraki terrorist na landarak padigi security force na so akan masuksin thawang lokhat pagaloinana terrorist nga du mai pakna mayuk na khibagaloinana mafam adu thadok tun sian khibani hari Gwadar da BLA gi terrorist na nupi amasum angang uhum yauna imung amagi miyoi manga hatkena su tarar na phongdorakhi security force ki bidigi masing yamlaba miyam su lanjena khri hari Pakistan ki security force na Islamist militant singi mathakta military action lokhalakpa yabigi singnaba leibana masing yamlaba mafam Pakistan gi awang nungsup thangmada leiba manung hanjanba singi mafam singda lanjena khri Mok singdagi security force na action lokhalakpa yai haina section warol pirakraba matungda masing yamlaba miyam adu lanjena khibani Pakistan gi Khyber Pakhtunkhwa gi manungda leiba Tirabeli gi miyam na phungdok narakibada anakpada leiba town singda unka hena tarabasu amasum ising nungsit ki phibam da ka hena ingma mayuk narabasu lanmi gi ka hena thawng mayuk nadanaba mafam adu thadok tuna lanjena khibani hari mafam adu leiba mok singna mafam adu gi miyoi khudima mayum thadok tuna saphagadaba mafam da lanjena gadabani haina laukthok laba matungna miyamna khongthang adu lokhakhibani Mema lanmina yum kuntragi matakta mai thadokre Mema lanmina Mandalay region gi Naung U township ta leiba khungang amada thibu humba satakhraba matungda yum kuntragi matakta mai thadok lamli haina khunjasna phungdokre Junta lanmi gi kalam na tha sigi kungani panda Mandalay region gi manungda leiba Beles sangshilakhi bagaloinana numi yungba matung pung ahunga makhairam taba matamda khungang adu da landaba horakhibani numit atumakta da kalam adu gi lanmi singa duna khungang adu gi yung kuntragani thui mai thadok lambani hairi amasu khungang adu da leiba khunjasung numidangi matamda loinamak lanjena khriari ꯑꯩꯈꯣꯏꯒꯤ ꯑꯔꯨꯕ ꯂꯩꯐꯝꯂꯦꯟ ꯑꯣꯏꯔꯤꯕ ꯀꯥꯎꯕ꯭ꯔꯨ ꯑꯃꯗꯤ ꯊꯥꯡꯖꯤꯡ ꯈꯨꯕꯝꯗ ꯆꯪꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯅꯤ ꯔꯥꯃꯦꯁꯣꯔ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯄꯨꯟꯁꯤꯟꯅꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯔꯕ ꯎꯃꯪ ꯂꯥꯏꯁꯤꯡ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯈꯛꯇꯪ ꯍꯔꯥꯎꯔꯒ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯕꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯅꯕꯒꯤ ꯂꯝꯕꯤ ꯋꯥꯠꯄꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯎꯃꯪ ꯂꯥꯏꯒꯤ ꯈꯨꯕꯝꯁꯤꯡ ꯑꯩꯈꯣꯏꯅ ꯈꯨꯡꯒꯨꯜ ꯂꯤꯕꯒꯤ ꯃꯇꯝ ꯑꯣꯏꯔꯤ
ꯑꯩꯈꯣꯏꯒꯤ ꯑꯔꯨꯕ ꯂꯩꯐꯝꯂꯦꯟ ꯑꯣꯏꯔꯤꯕ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄ ꯊꯥꯡꯖꯤꯡ ꯈꯨꯕꯝꯂꯦꯟꯗ ꯆꯪꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯅꯤ ꯍꯥꯏꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯄꯥꯎꯆꯦ ꯑꯃꯒ ꯑꯈꯟꯅꯅ MLAꯒ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯂꯩꯐꯝꯂꯦꯟꯁꯤꯡꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ MLA ꯔꯥꯃꯦꯁ꯭ꯋꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯍꯤ 2,000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯅ ꯄꯥꯜꯂꯛꯄ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯉꯁꯤꯗꯤ ꯑꯃꯒ ꯑꯃꯒ ꯄꯨꯟꯕꯒꯤ ꯆꯥꯡ ꯋꯥꯠꯇꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯍꯣꯕ ꯑꯁꯤ ꯃꯦꯟꯁꯤꯟꯅꯅꯕ ꯋꯥꯈꯜꯂꯣꯟꯗ ꯏꯪ 2012ꯒꯤ ꯑꯦꯄ꯭ꯔꯤꯜ 3 ꯂꯝꯇꯥꯒꯤ 12-22 ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯂꯥꯏꯁꯪ ꯀꯥꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄ ꯍꯧꯈꯤꯕꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯂꯩꯕꯨꯡꯗ ꯍꯞꯇꯥꯒꯤ ꯄꯨꯟꯗꯨꯅ ꯐꯨꯔꯨꯞ ꯑꯗꯨꯒꯤ ꯆꯥꯎꯈꯠꯅꯕ ꯋꯥꯈꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤꯗꯤ ꯑꯃꯒ ꯑꯃꯒ ꯄꯨꯟꯕꯒꯤ ꯇꯟꯖꯥ ꯑꯁꯤ ꯐꯪꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯈꯨꯜꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯒꯤ ꯂꯩꯕꯨꯡꯗ ꯄꯨꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯈꯟꯅꯗꯨꯅ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯄꯤꯅꯅꯕ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕꯨꯡ ꯀꯥꯕꯒꯤ ꯃꯤꯈꯜ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯃꯩꯇꯩ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄꯒꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜꯗ ꯂꯩꯔꯤꯕ ꯈꯨꯕꯝꯂꯦꯟ ꯑꯁꯤꯗ ꯆꯠꯇꯨꯅ ꯏꯕꯨꯙꯧꯕꯨ ꯈꯨꯔꯨꯝꯕ ꯐꯪꯗ꯭ꯔꯕꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯋꯥꯟꯊꯣꯛ ꯂꯩꯇꯦ꯫ ꯂꯣꯏꯅꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯀꯧꯕ꯭ꯔꯨꯒꯤ ꯈꯨꯕꯝ ꯑꯁꯤ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯁꯨ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯀꯥꯗꯨꯅ ꯀꯧꯕ꯭ꯔꯨꯒꯤ ꯀꯣꯛꯂꯦꯟꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧꯒꯤ ꯈꯨꯕꯝꯗ ꯂꯩꯕꯥꯛꯀꯤ ꯌꯩꯐꯅꯕ ꯊꯧꯅꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯀ꯭ꯔꯞ ꯇꯥꯏꯐꯁ ꯂꯩꯅꯥꯅ ꯀꯨꯀꯤꯒꯤ ꯐ꯭ꯔꯟꯠꯂꯥꯏꯟ ꯚꯂꯟꯇꯤꯌꯔ ꯀꯌꯥ ꯆꯦꯟꯈ꯭ꯔꯤ꯫ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯣꯇꯨꯗ ꯆꯦ ꯏꯔꯛꯈ꯭ꯔꯤ꯫ ꯁꯀ꯭ꯔꯞ ꯇꯥꯏꯐꯁ ꯃꯤꯌꯥꯝꯅ ꯂꯧꯍꯣꯟ ꯇꯤꯟꯅ ꯆꯤꯛꯄꯗꯒꯤ ꯊꯣꯛꯍꯟꯕ ꯑꯅꯥꯕ ꯃꯈꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯨꯀꯤꯒꯤ ꯐ꯭ꯔꯟꯠꯂꯥꯏꯟꯗ ꯊꯕꯛ ꯇꯧꯔꯤꯕ ꯚꯂꯟꯇꯤꯌꯔ ꯀꯌꯥ ꯆꯦꯟꯈ꯭ꯔꯤ꯫ ꯀꯣꯇꯨꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯌꯪ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯇꯨꯗ ꯑꯏꯕ ꯆꯤꯔꯣꯜ ꯊꯥꯔꯛꯇꯨꯅ ꯃꯇꯦꯡ ꯅꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯉꯟꯅ ꯈꯪꯍꯧꯔꯕꯗꯤ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯀꯟꯕ ꯉꯝꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯀꯨꯀꯤꯒꯤ ꯐ꯭ꯔꯟꯠꯂꯥꯏꯟ ꯚꯂꯟꯇꯤꯌꯔꯁꯤꯡꯗ ꯂꯥꯏꯑꯣꯡ ꯈꯪꯗꯣꯛꯄ ꯉꯝꯗꯕ ꯑꯃꯗꯤ ꯍꯤꯗꯥꯛ ꯋꯥꯠꯄꯗꯒꯤ ꯁꯤꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯪ ꯀꯨꯀꯤꯅ ꯀꯣꯇꯨꯗ ꯊꯥꯔꯛꯈꯤꯕ ꯆꯤꯔꯣꯜ ꯑꯗꯨꯗ ꯀꯨꯀꯤ ꯐ꯭ꯔꯟꯠꯂꯥꯏꯟ ꯚꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯃꯇꯥꯡꯗ ꯀꯣꯇꯨꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯚꯂꯟꯇꯤꯌꯔ ꯑꯌꯥꯝꯕꯅ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯒꯟꯕ ꯃꯐꯝ ꯎꯃꯪ ꯋꯥꯃꯪꯁꯤꯡꯗ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯆꯥꯅ ꯂꯥꯏꯑꯣꯡ ꯑꯁꯤ ꯈꯪꯗꯣꯛꯅꯕ ꯈꯨꯠꯂꯥꯏ ꯂꯩꯇꯕ ꯑꯃꯗꯤ ꯂꯥꯏꯍꯧ ꯈꯔ ꯍꯧꯔꯛꯄꯗ ꯐꯤꯚꯝ ꯍꯦꯟꯅ ꯂꯨꯁꯤꯟꯈꯤꯕꯅ ꯚꯂꯟꯇꯤꯌꯔ ꯀꯌꯥ ꯀꯟꯕ ꯉꯝꯕ ꯂꯩꯅꯥ ꯑꯁꯤꯅ ꯁꯦꯟꯈ꯭ꯔꯤ꯫ PIC ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯁꯨ ꯂꯩꯅꯥ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯈꯪꯂꯕꯗꯤ ꯂꯥꯏꯌꯦꯡꯕ ꯉꯝꯃꯤ꯫ ꯚꯂꯟꯇꯤꯌꯔꯁꯤꯡꯅ ꯁꯤꯔꯤꯕ ꯑꯁꯤꯅ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯃꯇꯥꯡꯗ ꯑꯆꯧꯕ ꯑꯍꯣꯕ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯇꯨꯅ ꯚꯂꯟꯇꯤꯌꯔꯁꯤꯡ ꯑꯁꯤꯒꯤ ꯆꯥꯡ ꯅꯥꯏꯅ ꯑꯅꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯐ꯭ꯔꯟꯠꯂꯥꯏꯟ ꯀꯦꯝꯞꯁꯤꯡꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯀꯦꯝꯞ ꯈꯨꯗꯤꯡꯃꯛꯇ ꯚꯂꯟꯇꯤꯌꯔꯁꯤꯡꯅ ꯅꯨꯃꯤꯠ 6ꯅꯤ ꯆꯨꯞꯅ ꯂꯥꯏꯍꯧ ꯌꯥꯎꯔꯛꯂꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯀ꯭ꯔꯞ ꯇꯥꯏꯐꯁ ꯇꯦꯁ ꯇꯧꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯌꯨ꯫ ꯃꯊꯧ ꯇꯥꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯨꯗꯤꯡꯃꯛ PIC ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯐꯪꯍꯟꯕꯤꯌꯨ꯫ ꯃꯊꯧ ꯇꯥꯕ ꯀꯥꯡꯈꯜ ꯑꯃꯗꯤ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯥꯛ ꯁꯟꯅ ꯈꯪꯍꯟꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯂꯝꯗ ꯊꯧꯁꯥꯗꯕ ꯑꯃꯗꯤ ꯃꯇꯝ ꯆꯥꯅ ꯂꯥꯏꯌꯦꯡꯕꯤꯗꯕꯗꯒꯤ ꯀꯨꯀꯤ ꯐ꯭ꯔꯟꯠꯂꯥꯏꯟ ꯚꯂꯟꯇꯤꯌꯔꯒꯤ ꯊꯋꯥꯏ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯚꯂꯟꯇꯤꯌꯔꯁꯤꯡ ꯑꯁꯤꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯊꯕꯛ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯀ꯭ꯔꯞ ꯇꯥꯏꯐꯁꯅ ꯀꯨꯀꯤ ꯐ꯭ꯔꯟꯠꯂꯥꯏꯟ ꯚꯂꯟꯇꯤꯌꯔ ꯁꯤꯍꯟꯗꯅꯕꯒꯤꯗꯃꯛ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯆꯤꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫